Hainay, afaba laiba mafamda afattabasу lay. Anganba laiba mafamda amambasu lay. Asum tawduna lai hairisina laiba taragade. Bud bread hingsaba hingsabi haibasisu laifam thoi. Aduna mayamgidamakta matam koina video thagaludraba matung ngasidi yamna tamthiba hingsaba amagi wari puduna laksari. Hingsaba asig mamingna Munjia. Mayam aina ikui tringaida Munjia kawa film ama yengjai. Masigi film asi Beria, Istri, Thama hairiba film singsigasu mari leinaba MHCU gi manungsanba yamna nungaiba film amani. Aigi oinadi masi film asi yengbada yamna nungaiki. Aina khanbada Munjia hairiba asi babna sajinba character ama oiramgadra haina khalubani. Adubo aina tisin khosin tawrubadadi madi yamna tamthiba hingsaba ama oiraga leirami. Wari asi Abhinav amadi Jekini. Makhoi ani piklingaidagi yamna luna tinarai. Makhoi animak Maharashtragi apikpa sahar amada pokpani. Aduga samudargi mapanda laiba Guhagar kauba lam asida laibani. Adubo ngasigi numit asidi mamangagi numittagi itop topi. Maramdi ngasi Abhinavna sahi 12 surukpagi mapok numitni. Jekna Abhinav kidamakta yamna special oigadawba karigumba kharadi tawgi haina khalli. Mana Abhinav punungdangi pung 12 tadringaida thong amada puduna chatlammi. Aduga pung 12 hek tabaga Jekna Abhinavta birthday gi wish tawrami. Aduga magi bag tagi yugi bottle ama lawthoraklammi. Abhinavna bottle adu ubada kharadi ngaklammi. Numit asi mamangda makhoini yu thakpadi lairadana makuna fawa thengdri. Jekna Abhinavta masisu birthday gi celebration makhal amani haina hairammi. Abhinavsu yu asi thakage haina khalami. Maramasina Jekna hairiba adu mahak yarami. Makhoi anina samudar mapan asida phana kuina phamduna yu thaktuna lay. Matam khara leiraga Jek adu mapan kanna thokninglalami. Aduga mahak mafam asidagi hogalaktuna mapan thokpa chatlammi. Adubu yu ngau henmanbadagi Jekna mapan thoiba mafam adugi manakta horiba u pambi adu isam sambu u pambi nate haibasidi mahak khanglamde. U adu sana khongangi u amani. Mapan thoklingaida magi kokta nung amana tharai. Mahakna mathakta yengkhalubadadi karisu leiramde. Matam asida Abhinavsu u asigi manakta laklammi. Magi khutta ahangba bottle ama supairi. Mana phagi oina bottle adu kanna Jekta thomlammi. Bottle adu Jekta palawdadana u aduda oina palammi. Aduga kairaga makhada tarammi. Bottle aduna u aduda thombadadi u adudagi sana ngangbagi matogum khonjel ama tarai. Mikup kharadi makhoi ani tuminna leirammi. Adubu ngahak leiraga khonjel adusu lepkhre. Aduga mung Jekna makhada tariba bottle machet ama khulladuna Abhinav amadi mahaki mingi ahoba letter adu ududa islammi. Eze Abhinav ngasigi numit asi matam chupagi mana hingliba makhayidi kauraroi. Madu he ibaga u adugi masasing adu kanna nomba horakhi. Aduga mikup khala leiraga ugi masa achawa amana Jekki makokta taraklammi. Aduga Jek adu mafam aduda wakhal wangduna taki. Masi ubada Abhinav adu yu ngaubaga punghan halli. Mana thuna Jekki manakta chensilaga Jekpu kiyan tanaba hawdoknaba tawri. Tanja asida Abhinavki matungdagi khonjel ama tarakhi. Karigumba posak ama uthaktagi tarakpagi malai. Abhinavna matungda onthoga karino haina yengi. Matam asida mamana pokpadagi udaba posak ama ngasidi thengnaredo. Mahaki hek mamangda amuba mami ama leirami. Amamba maraksida mami sigi atiya machugi iranglangba mamit asina amukasu hena akiba ma pokhalare. Abhinavna uriba asi mamangla haina khalami. Mana khanbada mamangda leiriba posak asi sakti semba yamna sathiba posak amadi mali. Mami adudagi lamna chatnaba haina sembadadi karino khangtaba posaktuna mangonda chongsilakhi. Asangbu khojinduna Abhinavki nanganda khotpa horakhi.
ꯑꯗꯨꯕꯨ ꯅꯥꯕ ꯈꯥꯡꯗꯨꯅ ꯑꯕꯤꯅꯕ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯂꯥꯞꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯕꯤꯅꯕꯅ ꯄꯣꯠꯁꯛ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯖꯦꯛꯀꯤ ꯃꯌꯥꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯖꯦꯛ ꯑꯁꯤ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯕꯤꯅꯕꯅ ꯖꯦꯛꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ, ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯀꯩꯝ ꯇꯥꯗꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯑꯇꯤꯌꯥ ꯃꯆꯨ ꯑꯣꯏꯔꯛꯇꯨꯅ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯖꯦꯛꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯒ꯭ꯂꯥꯁ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯈꯨꯝꯒꯠꯇꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯗꯨꯅ ꯑꯦꯖꯦ ꯍꯥꯏꯅ ꯏꯔꯝꯃꯤ, ꯃꯥꯅ ꯉꯁꯥꯏ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯏꯈꯤꯕ ꯑꯗꯨꯒꯨꯝꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯑꯕꯤꯅꯕꯇꯤ ꯀꯤꯕꯗ ꯁꯤꯗꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯕꯅꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯂꯛꯇꯒꯤ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄ ꯍꯧꯔꯦ꯫ ꯖꯦꯛꯇ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯖꯦꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯌꯦꯡꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯊꯣꯛꯇꯕꯒꯨꯝ ꯀꯩꯝ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯃꯊꯕꯥꯛꯇ ꯂꯥꯛꯐꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯈꯠꯆꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯇꯥꯔꯛꯄꯒ ꯖꯦꯛꯀꯤ ꯃꯁꯥ ꯑꯗꯨ ꯐꯤꯚꯝ ꯑꯃ ꯇꯧꯔꯛꯈꯤ꯫ ꯖꯦꯛ ꯃꯁꯥ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯄ ꯇꯥꯔꯕꯁꯨ ꯇꯨꯝꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯦꯛ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯉꯔꯥꯡ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛꯅꯤ꯫ ꯖꯦꯛꯅ ꯀꯤꯃꯟꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯀꯥ ꯑꯗꯨꯁꯨ ꯏꯪ ꯆꯤꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯛ ꯑꯀꯤꯕ ꯈꯔ ꯀꯣꯛꯑꯝꯃꯤ꯫ ꯀꯤꯕ ꯀꯣꯛꯂꯕꯅꯤꯅ ꯐꯩꯖꯨꯞ ꯑꯗꯨ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯅ ꯐꯩꯖꯨꯞ ꯑꯗꯨ ꯈꯔ ꯆꯤꯡꯊꯩ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯆꯣꯡꯂꯝꯕ ꯃꯤꯍꯨꯠ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯒꯤ ꯄꯤꯂꯔꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯗꯨ ꯅꯞꯇꯨꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ꯫ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯑꯀꯤꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯒꯤ ꯃꯔꯥꯅ ꯁꯥꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯕꯅꯤ꯫ ꯖꯦꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯖꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯑꯕꯤꯅꯕ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯪꯕꯗ ꯑꯕꯤꯅꯕ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯕꯤꯅꯕꯀꯤ ꯃꯄꯥ ꯑꯁꯤ ꯁꯍꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯟꯗꯤꯠ ꯑꯃꯅꯤ꯫ ꯄꯟꯗꯤꯠ ꯑꯣꯏꯖꯔꯕꯁꯨ ꯑꯕꯤꯅꯕꯀꯤ ꯃꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯗꯤ ꯄꯥꯈꯠꯄ ꯄꯣꯛꯏ꯫ ꯃꯥꯅ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯖꯦꯛ ꯑꯁꯤ ꯃꯨꯟꯖꯤꯌꯥ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯨꯟꯖꯤꯌꯥ ꯍꯥꯏꯕ ꯕꯨꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯥꯅ ꯏꯟꯅꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯅ ꯏꯟꯅꯔꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯉꯥꯡ ꯑꯃ ꯆꯨꯔꯥꯀꯣꯔꯣꯟ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 10ꯗꯒꯤ 15ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯔꯝ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯨꯟꯖꯤꯌꯥ ꯑꯣꯜꯂꯤ꯫ ꯃꯨꯟꯖꯤꯌꯥ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯑꯉꯥꯡ ꯑꯃꯅꯤ, ꯑꯗꯨꯒ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯗ ꯂꯩ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯨꯟꯖꯤꯌꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯃꯨꯟꯖꯤꯌꯥꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯃꯄꯥ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯕꯤꯅꯕ ꯑꯃꯗꯤ ꯖꯦꯛꯄꯨ ꯄꯨꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯅꯨꯡꯗꯥꯡꯗ ꯑꯕꯤꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯖꯦꯛꯀꯤ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯖꯦꯛ ꯃꯁꯥꯃꯛꯀꯤ ꯐꯃꯨꯡꯗ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯏꯗ ꯂꯩꯔꯝꯂꯤꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯁꯤ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯃ ꯎꯈꯤꯕꯒꯤ ꯃꯥꯜꯂꯤ꯫ ꯑꯕꯤꯅꯕꯀꯤ ꯃꯄꯥꯅ ꯃꯁꯤ ꯎꯔꯒ ꯃꯥ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯅ ꯑꯕꯤꯅꯕꯀ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯅ ꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯄꯤꯛꯄ ꯄꯨꯖꯥ ꯑꯃ ꯇꯧꯔꯒ ꯃꯨꯟꯖꯤꯌꯥꯗ ꯈꯨꯠ ꯅꯣꯟꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫
ꯃꯇꯝ ꯀꯨꯏꯅ ꯄꯨꯖꯥ ꯑꯗꯨ ꯆꯠꯊꯔꯒ ꯂꯩ꯫ ꯑꯗꯨꯒ ꯃꯆꯥꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩ꯫ ꯅꯨꯃꯤꯠ ꯇꯔꯛ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯕꯤꯅꯕꯅ ꯃꯨꯟꯁꯤꯌꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯕꯤꯅꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯕꯤꯅꯕ ꯉꯁꯤ ꯐꯥꯎꯕ ꯎ ꯑꯃ ꯐꯥꯎꯕ ꯊꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯅꯥꯛꯇꯗꯤ ꯐꯥꯎꯔꯒ ꯁꯨꯡꯆꯠꯄꯨ ꯆꯠꯇ꯭ꯔꯤ꯫